ꯅꯨꯡꯁꯤꯕꯤꯅꯅ ꯆꯦꯠꯅ ꯄꯨꯟꯈꯔꯦ ꯅꯨꯡꯁꯤꯒꯤꯂꯤ ꯄꯨꯟ ꯃꯔꯧ ꯂꯩꯃꯜꯂꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯔꯧ ꯂꯩꯃꯜꯂꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯣꯡꯐꯝ ꯆꯦꯠꯈꯔꯦ ꯊꯃꯣꯏ ꯁꯧꯏꯒꯤ ꯈꯣꯡꯐꯝ ꯆꯦꯠꯈꯔꯦ ꯊꯃꯣꯏ ꯁꯧꯏꯒꯤ ꯅꯨꯡꯁꯤꯕ ꯅꯪꯅꯤ ꯅꯪꯇꯅꯤ ꯅꯪꯇꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯪꯅꯤ ꯅꯪꯇꯅꯤ ꯅꯪꯇꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯪꯅꯤ ꯏꯍꯣ ꯅꯪꯇꯅꯤ ꯅꯪꯇꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯪꯅꯤ 이호 నంతని నంతని ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯦ ꯍꯨꯛꯈꯔꯦ ꯅꯨꯡꯁꯤꯕꯤꯅꯅ ꯆꯦꯠꯅ ꯄꯨꯟꯈꯔꯦ ꯅꯨꯡꯁꯤꯒꯤꯂꯤ ꯄꯨꯟ ꯊꯃꯣꯏꯁꯦ ꯍꯨꯛꯈꯔꯦ ꯅꯨꯡꯁꯤꯕ ꯅꯪꯅ ꯆꯦꯠꯅ ꯄꯨꯟꯈꯔꯦ ꯅꯨꯡꯁꯤꯒꯤꯂꯤ ꯄꯨꯟ ꯇꯞꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ ꯊꯤꯡꯕ ꯉꯝꯗꯅ ꯏꯟꯅꯈꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯪꯒꯤ ꯅꯇꯨꯡ ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯪꯒꯤ ꯅꯇꯨꯡ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯉꯝꯗꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯉꯝꯗꯅ ꯇꯛꯁꯤ ꯁꯣꯜꯍꯧꯔꯦ ꯊꯃꯣꯏꯅ ꯇꯛꯁꯤ ꯁꯣꯜꯍꯧꯔꯦ ꯊꯃꯣꯏꯅ Hey, 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 nong lik na cham thok la bi tha jagum ning thi re nang gi mai thong tha jase nong lik na cham thok la bi tha jagum ning thi re nang gi mai thong tha jase ꯏꯪꯂꯕ ꯃꯥꯂꯪꯒꯨꯝ ꯂꯦꯝꯖꯕ ꯀꯜꯂꯛꯆꯩ ꯊꯃꯣꯏꯁꯤꯗ ꯅꯪꯇꯕꯨ ꯏꯪꯂꯕ ꯃꯥꯂꯪꯒꯨꯝ ꯂꯦꯝꯖꯕ ꯀꯜꯂꯛꯆꯩ ꯊꯃꯣꯏꯁꯤꯗ ꯅꯪꯇꯕꯨ ꯍꯥꯏꯔꯝꯗꯅ ꯋꯥꯍꯩ ꯑꯃꯠꯇ ꯏꯅꯥꯛꯇꯒꯤ ꯆꯠꯀꯦ ꯈꯟꯒꯅꯨ ꯍꯥꯏꯔꯝꯗꯅ ꯋꯥꯍꯩ ꯑꯃꯠꯇ 이나ꯛꯇꯒꯤ ꯆꯠꯀꯦ ꯈꯟꯒꯅꯨ ꯅꯨꯡꯁꯤꯕ ꯅꯪꯅꯤ 이호 నంతని నంతని ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯪꯅꯤ 이호 నంతని నంతని ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯦ ꯍꯨꯛꯈꯔꯦ ꯅꯨꯡꯁꯤꯕꯤꯅꯅ ꯆꯦꯠꯅ ꯄꯨꯟꯈꯔꯦ ꯅꯨꯡꯁꯤꯒꯤꯂꯤ ꯄꯨꯟ ꯃꯔꯧ ꯂꯩꯃꯜꯂꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨ